ꯁꯤ ꯌꯥꯔꯅꯤ ꯃꯩ ꯃꯨꯊꯠꯂꯦ ꯍꯥꯡꯇꯣꯛꯑꯒꯦ ꯑꯗꯨꯒ ꯇꯋꯥꯗ ꯉꯥꯏꯍꯥꯛꯇꯪ ꯅꯝꯒꯦ ꯄꯥꯛꯅꯝꯅꯤꯅꯀꯣ ꯉꯥ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯁꯨ ꯉꯥꯏꯍꯥꯛ ꯅꯝꯃꯒ ꯌꯥꯔꯅꯤꯅ ꯃꯨꯊꯠꯂꯦ ꯑꯗꯣ ꯏꯟꯖꯥꯡꯁꯤꯁꯨ ꯂꯣꯏꯁꯜꯂꯒꯦ ꯏꯟꯖꯥꯡꯁꯤꯁꯨ ꯌꯥꯔꯅꯤ ꯃꯩ ꯃꯨꯊꯠꯂꯦ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯁꯨ ꯁꯅꯥꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯅ ꯃꯊꯦꯜ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯩꯅ ꯉꯁꯤ ꯄꯣꯔꯛꯀꯗꯧꯔꯤꯕ ꯃꯊꯦꯜꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗꯦ ꯀꯩꯅꯣꯁꯤ ꯉꯥꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏꯗꯪ ꯀꯛꯑꯒ ꯇꯥꯎꯔꯒ ꯑꯗꯨꯝ ꯊꯣꯡꯖꯔꯛꯑꯒꯦ ꯃꯍꯤ ꯑꯣꯏꯅ ꯑꯗꯣ ꯁꯤꯃ ꯉꯥ ꯇꯥꯎꯔꯒ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯄꯥꯛꯅꯝꯁꯦ ꯁꯨꯃꯥꯏꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕ ꯏꯆꯥꯁꯤꯡ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯂꯥ ꯌꯥꯎꯗꯕ ꯄꯥꯛꯅꯝ ꯅꯝꯕꯤꯔꯛꯑꯣꯁꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗ ꯂꯥ ꯌꯥꯎꯗꯕ ꯄꯥꯛꯅꯝ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤꯅꯦ ꯀꯪꯂꯥꯌꯦꯅꯦ ꯃꯣꯔꯣꯛ ꯂꯩꯔꯦꯀꯣ ꯁꯤꯃꯥꯏꯅ ꯅꯝꯗꯣꯏꯅꯦꯕ ꯑꯗꯣ ꯂꯥ ꯌꯥꯎꯗꯕ ꯄꯥꯛꯅꯝ ꯅꯝꯕꯤꯔꯛꯑꯣ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜꯁꯦ ꯁꯤ ꯇꯧꯔꯒ ꯅꯝꯃꯛꯀꯗꯣꯏꯅꯦꯕ ꯑꯩ ꯅꯝꯖꯔꯛꯀꯦ ꯁꯤꯒꯤꯁꯤꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯩꯗꯀꯣ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯑꯃ ꯃꯦꯠꯂꯛꯀꯅꯤ ꯊꯥꯡꯖꯤꯡꯗꯤ ꯑꯩ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯊꯥꯡꯖꯤꯡ ꯑꯃ ꯃꯦꯠꯂꯛꯀꯅꯤ ꯑꯗꯣ ꯑꯩ ꯁꯦꯝ ꯁꯥꯕ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯗꯕꯅꯤꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏꯗꯪ ꯀꯛꯀꯅꯤ ꯁꯨꯃꯥꯏꯅ ꯌꯥꯔꯦ ꯉꯥ ꯀꯛꯄ ꯂꯣꯏꯔꯦ ꯕꯣꯛꯇ ꯀꯥꯊꯣꯛꯈꯤꯅꯤ ꯁꯣꯝꯗ ꯅꯞꯄꯣꯏ ꯀꯔꯤꯕꯣꯏ ꯍꯦꯛ ꯇꯧꯔꯒ ꯌꯥꯝ ꯁꯥꯡꯉꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯀꯛꯊꯠꯀꯦ ꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯕꯨꯗꯤ ꯌꯥꯝ ꯁꯥꯗꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯝ ꯁꯥꯏꯌꯦꯕ ꯁꯦ ꯑꯁꯥꯕꯁꯤꯒ ꯌꯥꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯑꯩꯅ ꯇꯧꯔꯕ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯈꯔ ꯌꯥꯝ ꯍꯥꯞꯄꯒ ꯍꯥꯎ ꯍꯦꯜꯂꯦ ꯄꯥꯛꯅꯝꯁꯤꯗꯤꯀꯣ ꯊꯨꯝ ꯈꯔ ꯆꯥꯏꯁꯜꯂꯒꯦ ꯀꯔꯤꯝ ꯆꯥꯏꯔꯔꯣꯏ ꯀꯔꯤꯝ ꯊꯥꯛꯑꯔꯣꯏꯒꯦ ꯊꯨꯝꯗꯪ ꯈꯔ ꯊꯥꯛꯑꯒꯦ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯆꯥꯏꯕꯅꯅꯦ ꯁꯤꯜꯂꯦ ꯊꯨꯡꯉꯤ ꯍꯦꯛ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯇꯣꯠꯁꯟꯒꯦ ꯃꯩ ꯊꯥꯒꯠꯂꯦ ꯉꯥ ꯇꯥꯎꯅꯕ ꯄꯦꯟꯁꯦ ꯊꯥꯡꯒꯠꯂꯒꯦ ꯅꯍꯥꯟ ꯇꯥꯎꯈꯤꯕꯒꯤꯅꯦ ꯑꯗꯨꯝ ꯇꯥꯎꯔꯅꯤ ꯁꯨꯃꯥꯏꯅ ꯉꯥ ꯇꯥꯎꯕ ꯍꯧꯅꯕ ꯇꯧꯔꯒꯦ ꯊꯥꯎꯁꯦ ꯃꯨꯜꯂꯦꯕꯀꯣ ꯃꯀꯣꯛꯁꯤꯡꯁꯦ ꯌꯥꯝ ꯊꯥꯊꯒꯦ ꯑꯃꯒ ꯍꯥꯞꯄ ꯌꯥꯗꯣꯏꯅꯤ ꯁꯤꯃꯒ ꯍꯥꯞꯀꯦ ꯑꯗꯨ ꯄꯥꯛꯅꯝꯁꯦ ꯇꯣꯠꯅꯕ ꯇꯧꯔꯒꯦ ꯄꯥꯛꯅꯝꯒꯤ ꯁꯤ ꯉꯥꯔꯤꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒ ꯉꯁꯥꯏꯅ ꯊꯝꯃꯦ ꯈꯔ ꯀꯨꯞꯄꯁꯤꯅ ꯍꯥꯞꯀꯦ ꯈꯨꯠꯇ ꯌꯨꯗꯅꯕ ꯄꯥꯛꯅꯝ ꯃꯩꯁꯤꯃꯛꯇꯕꯨ ꯉꯥꯔꯤ ꯈꯔ ꯅꯝꯃ ꯍꯥꯎꯋꯦꯗ ꯈꯔ ꯌꯥꯝ ꯊꯥꯛꯆꯟꯒꯦ ꯌꯥꯔꯅꯤ ꯊꯥꯡꯖꯤꯡ ꯃꯦꯠꯄꯩ ꯑꯣꯏꯒꯦꯗꯣ ꯍꯥꯞꯄꯒꯦ ꯊꯨꯝꯁꯦ ꯈꯤꯇꯪ ꯌꯥꯝ ꯉꯥꯔꯤꯗꯨ ꯁꯨꯃꯥꯏꯅ ꯅꯈꯥꯏꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯒ ꯑꯃꯨꯛ ꯅꯩꯈꯥꯏꯔꯅꯤ ꯑꯁ ꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯝꯃꯤꯍꯦ ꯃꯣꯔꯣꯛ ꯃꯌꯥꯏꯁꯤꯗ ꯉꯥꯔꯤꯁꯤ ꯆꯪꯍꯜꯂꯒꯦ ꯇꯧꯅꯦ ꯀꯪꯂꯥꯌꯦꯟꯁꯤ ꯑꯃꯨꯛ ꯍꯥꯟꯅ ꯂꯣꯏꯁꯟꯒꯦ ꯁꯤꯒꯤꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤꯀꯣ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯌꯥꯝꯅ ꯊꯥꯛꯄ ꯍꯥꯎꯋꯦ ꯑꯗꯣ ꯑꯩ ꯈꯔ ꯌꯥꯝ ꯆꯥꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯊꯥꯛꯇ꯭ꯔꯦ ꯑꯩꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯌꯥꯝ ꯊꯥꯛꯑꯦ ꯄꯥꯛꯅꯝꯗ ꯍꯥꯎꯋꯦ ꯑꯗꯨ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯁꯤꯒꯤ ꯇ꯭ꯔꯤꯞꯁꯤꯃ ꯃꯨꯜꯂꯦ ꯀꯣꯊꯔꯒꯦ ꯑꯩꯅ ꯁꯤ ꯇꯥꯎꯔꯤꯉꯩꯗ ꯑꯩꯅ ꯁꯣꯝꯗ ꯄꯥꯛꯅꯝꯒꯤ ꯀꯩꯀꯩ ꯈꯔ ꯇꯧꯔꯨꯕ ꯊꯥꯎꯁꯤ ꯀꯩꯅꯣ ꯇꯧꯅꯦꯅ ꯇꯧꯅꯤ ꯁꯠ ꯀꯣꯊꯕꯗꯤ ꯌꯥꯕ ꯊꯥꯎ ꯌꯥꯝ ꯇꯥꯏ ꯂꯣꯡꯊꯣꯛꯑꯗꯤ ꯌꯥꯔꯦ ꯁꯤ ꯑꯃꯃꯨꯛ ꯊꯥꯗꯔꯝꯃꯒ ꯄꯥꯛꯅꯝ ꯇꯣꯠꯂꯨꯔꯒꯦ ꯉꯥꯗꯣ ꯀꯣꯊꯔꯨꯔꯦ ꯁꯤ ꯄꯥꯛꯅꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯜꯂꯝꯃꯒꯀꯣ ꯑꯗꯨꯅ ꯇꯣꯠꯇ꯭ꯔꯤꯉꯩꯗꯅ ꯁꯤꯒꯤꯁꯦ ꯁꯦꯠꯍꯧꯔꯒꯦ ꯈꯤꯇꯪꯒ ꯄꯥꯛꯍꯟꯈꯤꯒꯦ ꯁꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯤ
ꯑꯗꯣ ꯉꯁꯥꯏꯅ ꯃꯔꯣꯏ ꯀꯩꯀꯥꯁꯦ ꯇꯣꯠꯁꯜꯂꯝꯃꯕꯅꯤꯅ ꯕꯦꯁꯣꯟꯁꯦ ꯍꯥꯞꯄꯒꯦ ꯈꯔ ꯕꯦꯁꯣꯟꯁꯦ ꯑꯩꯅ ꯉꯁꯥꯏ ꯂꯩꯔꯨꯕꯅꯦ ꯌꯥꯔꯅꯦꯅ ꯈꯜꯂꯤ ꯕꯦꯁꯣꯟ ꯌꯥꯝ ꯍꯥꯞꯄꯣꯏ ꯇꯣꯠꯄ ꯍꯧꯔꯦ ꯁꯦ ꯁꯤꯒꯤꯁꯤꯗ ꯌꯣꯡꯒꯗꯕꯅꯦꯕ ꯁꯤꯒꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯏꯉꯪꯂꯥ ꯂꯩꯕꯅꯤꯅꯅꯦ ꯌꯨꯝꯗ ꯇꯧꯕꯅꯤꯅ ꯑꯩ ꯌꯥꯏꯉꯪꯂꯥ ꯃꯆꯦꯠ ꯑꯃ ꯊꯥꯒꯦ ꯁꯨꯃꯥꯏꯅ ꯃꯅꯝ ꯅꯨꯡꯁꯤꯕꯁꯦ ꯆꯥꯅꯤꯡꯉꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯈꯔ ꯑꯃꯅꯅꯦ ꯁꯨꯝ ꯄꯥꯛꯅꯝꯁꯦꯀꯣ ꯀꯩꯅꯣ ꯍꯥꯞꯄꯁꯨ ꯂꯩ ꯃꯆꯨ ꯍꯥꯞꯄꯁꯨ ꯂꯩ ꯑꯗꯣ ꯃꯆꯨ ꯍꯥꯞꯄ ꯆꯥꯅꯤꯡꯗꯕꯁꯨ ꯂꯩ ꯑꯗꯣ ꯍꯥꯞꯄ ꯍꯩꯅꯔꯒꯅ ꯍꯥꯞꯄꯤꯔꯣ ꯍꯩꯅꯗ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯅꯝꯕꯤꯔꯣ ꯀꯣ ꯊꯨꯅ ꯃꯨꯟꯅꯕ ꯈꯔ ꯄꯥꯍꯟꯒꯦ ꯑꯩꯁꯦ ꯂꯥꯗꯤ ꯌꯥꯎꯁꯜꯂꯦꯀꯣ ꯂꯥ ꯌꯥꯎꯗꯕꯤ ꯄꯥꯛꯅꯝ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯈꯥꯒꯤꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯒ ꯅꯝꯕꯗ ꯀꯩꯁꯨꯝꯇ ꯇꯧꯗꯕꯅꯣ ꯑꯗꯨꯝ ꯅꯝꯕꯤꯔꯣ ꯌꯥꯔꯦ ꯀꯨꯀꯔꯗꯕꯨ ꯑꯣꯏꯔꯣ ꯇꯋꯥꯗꯕꯨ ꯑꯣꯏꯔꯣ ꯏꯌꯥ ꯌꯥꯔꯦ ꯑꯩ ꯄꯥꯛꯅꯝꯁꯦ ꯌꯣꯝꯁꯜꯂꯒꯦ ꯁꯨꯃꯥꯏꯅ ꯂꯥꯁꯦ ꯁꯨꯛꯌꯥꯎ ꯌꯥꯎꯗꯅ ꯁꯤꯗ ꯅꯝꯕꯤꯒꯗꯕꯅꯤꯀꯣ ꯂꯥ ꯌꯥꯎꯗꯕ ꯄꯥꯛꯅꯝ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤꯅ ꯁꯨꯝ ꯌꯥꯏꯉꯪꯂꯥ ꯃꯅꯝ ꯅꯝꯅꯤꯡꯉꯦꯅ ꯇꯧꯕꯅꯦ ꯌꯨꯝꯗ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯉꯔꯥꯡ ꯄꯣꯔꯛꯄꯅꯦ ꯌꯥꯏꯉꯪꯂꯥꯁꯦ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯆꯥꯎꯗꯅ ꯌꯥꯏꯉꯪꯂꯥꯒ ꯑꯝꯇ ꯂꯩꯇꯦꯗ ꯑꯗꯩꯗ ꯁꯤꯅ ꯁꯨꯃꯥꯏꯅ ꯌꯣꯝꯁꯤꯜꯂꯅꯤ ꯁꯤꯒꯤ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯐꯨꯡꯒꯥ ꯍꯧꯅꯗ꯭ꯔꯕꯅꯤꯅ ꯍꯦꯟꯇꯥꯛꯄꯨ ꯂꯧꯔꯁꯨ ꯀꯩꯅꯣ ꯇꯧꯔꯁꯨ ꯁꯤꯅ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯒꯤ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯅꯝꯕ ꯍꯧꯔꯅꯤ ꯉꯥ ꯇꯥꯎꯔꯤ ꯁꯣꯝꯗꯅ ꯑꯗꯣ ꯉꯁꯥꯏꯁꯤꯗ ꯃꯍꯤꯁꯦ ꯊꯥꯡꯒꯠꯂꯦ ꯉꯥ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯇꯧꯔꯁꯨ ꯌꯥꯏꯑꯕ ꯄꯥꯛꯅꯝꯁꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗꯅ ꯁꯤꯛꯆꯟꯕ ꯀꯟꯕ ꯍꯦꯜꯂꯦꯕ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯔꯦꯟ ꯇꯋꯥꯗ ꯉꯥꯛꯇꯪ ꯑꯣꯟꯒꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯂꯥ ꯍꯥꯞꯄꯩ ꯂꯣꯟꯗꯕꯩ ꯋꯥꯅꯦ ꯂꯥ ꯍꯥꯞꯇꯕꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯁꯨꯝ ꯂꯣꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯉꯥ ꯇꯥꯎꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯊꯣꯡꯅꯕ ꯑꯃꯨꯛ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯁꯤ ꯀꯣꯊꯔꯒ ꯎꯌꯥꯟ ꯊꯥꯡꯒꯠꯂꯛꯑꯗꯕꯅꯤ ꯂꯥꯟꯗꯨꯒ ꯀꯥꯠꯇꯨꯒ ꯅꯪꯅ ꯑꯃꯨꯛ ꯁꯩꯁꯤꯗ ꯈꯤꯇꯪ ꯌꯣꯡ ꯌꯥꯜꯂꯨꯔꯤꯅꯤ ꯃꯍꯤ ꯍꯥꯎꯅꯕ ꯇꯧꯕꯅꯤꯗ ꯂꯣꯏꯔꯦ ꯊꯥꯡꯒꯠꯂꯦ ꯎꯌꯥꯟꯁꯦ ꯊꯥꯡꯒꯠꯂꯒꯦ ꯂꯩꯔꯪꯁꯦ ꯌꯥꯝ ꯐꯖꯔꯦ ꯊꯥꯎ ꯆꯣꯡꯕꯒꯤ ꯑꯩꯅ ꯇꯩꯊꯣꯛꯄꯗꯣ ꯍꯧꯖꯤꯛ ꯉꯝꯗ꯭ꯔꯕ ꯑꯐꯕꯅ ꯑꯃꯨꯛ ꯇꯩꯊꯣꯛꯄ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯅꯕ ꯑꯗꯣ ꯇꯦꯖꯄꯥꯠꯁꯦ ꯊꯥꯗꯔꯒꯦ ꯑꯗꯨꯒ ꯃꯔꯣꯏ ꯅꯄꯥꯛꯄꯤꯅꯤꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯊꯥꯡꯉꯦ ꯑꯩ ꯊꯥꯗꯗꯣꯏꯅꯦꯗ ꯃꯤꯊꯤꯁꯤ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯨꯞꯍꯟꯗꯣꯏꯅꯦ ꯍꯦꯛꯇ ꯀꯥꯏꯌꯦꯕ ꯀꯥꯗꯦ ꯁꯤꯡꯁꯦ ꯉꯧꯕꯗ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯇꯤꯜꯍꯧ ꯍꯥꯞꯆꯜꯂꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯆꯅꯝꯁꯤ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯍꯩꯔꯤꯕꯣꯞꯁꯨ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯍꯥꯞꯆꯜꯂꯅꯤ ꯈꯔ ꯁꯤꯡꯁꯤꯅ ꯑꯃꯨꯛ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯁꯤ ꯉꯥꯛꯇꯪ ꯑꯃꯨꯛ ꯑꯣꯠꯈꯤꯒꯦ ꯑꯗꯒꯤ ꯁꯤꯡꯒ ꯍꯩꯔꯤꯕꯣꯞꯀꯁꯦ ꯑꯃꯨꯛ ꯄꯨꯂꯞ ꯑꯃꯨꯛ ꯊꯥꯗꯔꯒꯦ ꯉꯁꯥꯏ ꯍꯩꯔꯤꯕꯣꯞ ꯑꯅꯤꯃꯝꯗꯤ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ ꯀꯣꯠꯁꯟꯕꯗ ꯄꯥꯇ꯭ꯔꯁꯤ ꯄꯤꯛꯄꯅꯤꯅ ꯉꯥꯔꯤ ꯃꯆꯥ ꯄꯤꯁꯛꯁꯤꯃ ꯃꯍꯥꯎ ꯀꯟꯅꯕ ꯍꯥꯞꯀꯦ ꯉꯁꯥꯏꯒꯤ ꯑꯔꯧꯕꯗꯨꯅꯦ ꯃꯔꯥꯡ ꯈꯔ ꯊꯥꯛꯑꯒꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯃꯀꯨꯞ ꯈꯔ ꯑꯃ ꯊꯥꯛꯑꯒꯦ ꯍꯣꯔꯦꯟ ꯑꯇꯦꯛꯄ ꯊꯥꯛꯀꯅꯤ ꯑꯗꯨ ꯃꯆꯨꯗꯤ ꯑꯩꯗꯤ ꯌꯥꯝ ꯊꯥꯛꯇꯦ ꯌꯥꯝ ꯊꯥꯛꯑꯣꯏ ꯈꯤꯇꯪ ꯊꯥꯛꯀꯅꯤ ꯃꯈꯣꯟ ꯊꯣꯛꯑꯦ ꯑꯍꯩꯕꯅꯤꯅ ꯀ꯭ꯔꯣꯡ ꯀ꯭ꯔꯥꯡ ꯑꯩꯅ ꯕꯥꯃꯣꯟꯅ ꯆꯥꯛ ꯊꯣꯡꯕꯩ ꯑꯗꯨꯃꯥꯏꯅ ꯃꯔꯣꯏꯁꯦ ꯌꯥꯔꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯃꯍꯤ ꯍꯩꯖꯤꯜꯂꯒꯦ ꯃꯍꯤꯁꯦ ꯁꯧꯍꯟꯗꯣꯏꯅꯤꯅ ꯈꯔ ꯀꯨꯏꯅ ꯁꯧꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯧꯒ꯭ꯔꯤ ꯊꯥꯛꯆꯜꯂꯒꯦ ꯁꯧꯒ꯭ꯔꯤꯁꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤꯅꯤ ꯉꯁꯤꯒꯤꯁꯤꯅ ꯅꯍꯥꯟꯒꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯆꯨꯝꯅꯒꯤꯗꯣ
ꯁꯤ ꯌꯥꯔꯅꯤ ꯃꯩ ꯃꯨꯊꯠꯂꯦ ꯍꯥꯡꯇꯣꯛꯑꯒꯦ ꯑꯗꯨꯒ ꯇꯋꯥꯗ ꯉꯥꯏꯍꯥꯛꯇꯪ ꯅꯝꯒꯦ ꯄꯥꯛꯅꯝꯅꯤꯅꯀꯣ ꯇꯋꯥꯁꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯊꯥꯡꯀꯠꯂꯒꯦ ꯅꯝꯃꯗꯕꯅꯤ ꯌꯥꯔꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯏꯟꯖꯥꯡꯁꯦ ꯐꯅ ꯀꯨꯏꯔꯦ ꯁꯧꯔꯤꯁꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯑꯩꯅ ꯐꯗꯤꯒꯣꯝ ꯊꯥꯛꯑꯔꯣꯏ ꯐꯗꯤꯒꯣꯝ ꯑꯣꯏꯅ ꯊꯥꯛꯀꯦꯅ ꯇꯧꯔꯦ ꯐꯗꯤꯒꯣꯝꯅ ꯍꯦꯜꯂꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯐꯗꯤꯒꯣꯝꯁꯨ ꯇꯟꯖꯥꯒꯤ ꯉꯥ ꯍꯥꯞꯆꯜꯂꯒꯦ ꯉꯥ ꯊꯥꯛꯆꯜꯂꯦ ꯉꯥꯁꯦ ꯃꯍꯤꯗ ꯃꯍꯥꯎ ꯂꯩꯅꯅꯕ ꯉꯥꯏꯍꯥꯛꯇꯪ ꯂꯣꯟꯒꯦ ꯃꯑꯣꯡ ꯁꯧꯍꯟꯒꯦꯀꯣ ꯑꯇꯦꯛꯄ ꯑꯁꯥꯡꯕꯁꯦ ꯍꯣꯔꯦꯟ ꯃꯣꯔꯣꯛꯁꯤ ꯁꯤꯛꯑ ꯆꯥ ꯍꯥꯎꯅꯕ ꯁꯨꯃꯥꯏꯅ ꯊꯥꯗꯒꯦ ꯇꯧꯕ ꯑꯃꯗ ꯊꯥꯗꯒꯦ ꯁꯨꯃꯥꯏꯅ ꯌꯥꯔꯅꯤ ꯀꯣ ꯃꯤꯅꯤꯠ ꯑꯃꯒꯨꯝꯕꯗꯪ ꯂꯣꯟꯈꯤꯒꯦ ꯃꯣꯔꯣꯛ ꯊꯥꯗꯕꯒꯤ ꯈꯤꯇꯪ ꯊꯤꯜ ꯁꯤꯁꯨ ꯉꯥꯏꯍꯥꯛ ꯅꯝꯃ ꯌꯥꯔꯅꯤꯅ ꯃꯨꯊꯠꯂꯦ ꯑꯗꯣ ꯏꯟꯖꯥꯡꯁꯤꯁꯨ ꯂꯣꯏꯁꯜꯂꯒꯦ ꯏꯟꯖꯥꯡꯁꯤꯁꯨ ꯌꯥꯔꯅꯤ ꯃꯩ ꯃꯨꯊꯠꯂꯦ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯏꯟꯖꯥꯡ ꯍꯥꯞꯄꯒꯦ ꯏꯟꯖꯥꯡ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛꯁꯨ ꯍꯥꯞꯀꯦ ꯁꯧꯒ꯭ꯔꯤ ꯍꯥꯞꯀꯦ ꯇꯧꯅꯤ ꯁꯧꯒ꯭ꯔꯤ ꯃꯅꯥꯁꯦ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗ ꯌꯥꯎꯕꯁꯦ ꯉꯥꯁꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯌꯥꯔꯦ ꯂꯣꯏꯔꯦ ꯃꯅꯝ ꯅꯨꯡꯁꯤꯍꯦ ꯑꯩ ꯌꯦꯟ ꯍꯪꯒꯥꯝ ꯃꯆꯦꯠꯁꯤꯃ ꯍꯥꯞꯆꯟꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯝꯕ ꯌꯥꯕꯅꯤꯀꯣ ꯏꯆꯥꯖꯥ ꯑꯗꯨꯒ ꯃꯩꯗ ꯊꯥꯡꯒꯠꯂꯁꯨ ꯀꯩꯁꯨ ꯇꯧꯗꯕ ꯏꯁꯤꯡꯗ ꯍꯥꯞꯆꯜꯂꯁꯨ ꯀꯩꯁꯨ ꯇꯧꯗꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯆꯥꯎ ꯑꯩꯅ ꯁꯤꯕꯨ ꯌꯨꯝꯗ ꯂꯩꯕꯒꯤ ꯍꯥꯞꯆꯟꯕꯩ ꯋꯥꯅꯤ ꯉꯥꯁꯦ ꯑꯝꯇꯪ ꯑꯣꯟꯊꯣꯛ ꯌꯦꯡꯒꯦꯀꯣ ꯑꯁ ꯁꯣꯝꯗꯅ ꯍꯦꯜꯂꯦ ꯐꯖꯕ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯑꯃ ꯊꯦꯛꯑꯒ ꯍꯦꯛꯇ ꯍꯥꯞꯄꯒꯦ ꯂꯣꯏꯔꯦ ꯁꯤ ꯈꯛꯇꯪ ꯃꯦꯠꯂꯦ ꯃꯤ ꯌꯥꯝꯗꯦꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯅꯤ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯁꯤ ꯀꯣꯠꯂꯒ ꯆꯥꯕ ꯌꯥꯝ ꯍꯩꯅꯩ ꯑꯗꯨꯝ ꯁꯤ ꯍꯥꯞꯀꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯑꯩ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯂꯥꯏꯒꯤ ꯊꯥꯔꯦ ꯕꯦꯂꯟꯗ꯭ꯔꯤ ꯑꯉꯥꯟꯕꯁꯦ ꯍꯥꯟꯅ ꯃꯆꯦꯠ ꯑꯃ ꯆꯥꯒꯦ ꯍꯥꯎꯔꯦ ꯕꯦꯂꯟꯗ꯭ꯔꯤ ꯑꯉꯥꯟꯕꯁꯤꯗꯤ ꯃꯌꯦꯛ ꯆꯪꯗꯦ ꯑꯗꯨꯝ ꯃꯍꯥꯎ ꯃꯁꯥꯏ ꯂꯩꯖꯩ ꯑꯗꯨ ꯇꯥꯔꯦ ꯉꯥꯅꯝ ꯊꯨꯝꯅꯝꯕ꯭ꯔꯥ ꯌꯦꯡꯉꯤꯒ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤ ꯊꯥꯛꯄꯅ ꯍꯦꯟꯅ ꯍꯥꯎꯖꯥꯠꯅꯤ ꯅꯍꯥꯟꯗꯩ ꯉꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯄꯥꯛꯅꯝꯁꯦ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯁꯥꯏꯖꯟꯒꯦ ꯍꯥꯎꯋꯦ ꯄꯥꯛꯅꯝꯁꯦ ꯅꯪꯅ ꯕꯦꯁꯣꯟ ꯊꯥꯛꯄꯤꯁꯦ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯪꯂꯥ ꯌꯦꯟ ꯃꯦꯠꯄ ꯑꯣꯏꯅ ꯁꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯥꯏꯌꯦꯕ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯏꯆꯥꯁꯤꯡꯗꯣ ꯑꯩꯅ ꯅꯝꯃꯤꯕ ꯄꯥꯛꯅꯝ ꯁꯨꯃꯥꯏꯅ ꯂꯥ ꯌꯥꯎꯗꯕꯤ ꯅꯝꯃꯒ ꯆꯥꯔꯣꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ